अनौब चही लापगी कुमई सजिबुगी चैराउबा धर्मगी चटनबी अमदि हराउ तयामगा लोइनना ngasi Manipur da pangthoknakre Haingang da laiba ibudau marjing khubamda tongan ba mafam kaya dagi lai khurumma lakpa miyamna signa chaina bagamdana tinkhre Moirangi heritage kaya lairik oina nithina phongduna mahiroi singde tambibe pami haina Moirang kendra ge MLA TS Santina phongdokre Manipur University ke court hall da nimit humni chupna chatharakhiba international seminar loisan khre Isok ki jawa lamjaw dagi kharsa hatpa nupa ama single barrel ama kapayari ba maru ohunga konana fagat khrei Kuramjari IS News ki Manipuri pau miyeng tabiri ba pumna makputaram noksari COVID-19 dagi ngakthokna ba khuttoina hambiyo hand sanitizer sizinabiyo mask upiyo phitaru ki distance thambiyo yaribe ma ka vaccine dose suna kapthokpiyo jackson mana pumna maki yaphebani hojik mapung oiba pau pizari ngasi Hindu lining chatpa maitai singna sajibugi chairauba dharmagi chatnabi amadi harau tayambaga loinana Manipur da pangthoknari ngasi gi nimit asida lamdam asigi maru oina maitai frupna khundaba Manipur yauna malemgi atai mafam kaya da su chairauba gi thoram asi pangthokna khi anoba chahi hobaga mari lenana pangthoknari ba thoram asida imung manungi miyoi sing punna isorda ngamjaba chahi gi anoba mahai marong kaya katuna laglibe chahi asi aphaba amadi imungi chawkhatpa purakpa oinana ba thauni jai loinana yumthong khudingi Thongalda isorda khurum jabaga loinana laikhidraba ipa ipu singi chakthak tamduna chahi asigi oina nungai yaifaba oina ba thauni jari chairaubaga mari lenana ningol oibi singna mapa mapu makhura mabung maupa singda ngamjaba khudol tamjaduna nungai yaifana panana ba yaifa mangol ni jai loinana anoba chahi gi aphaba tanba oina nupi angang yauna miyamna chakchaba toklaba matung singkaduna aphaba tanbagi thoram su pangthokli Numidangi matamda lekai da thabal chongba thoram pangthoktuna harau nungai ba phongdoknari Manipur gi maru oina maitai singna ngasi pangthoknari ba chairaubaga mari lenana Manipur gi governor Anusuya Uike na lamdamaski miyamda yafa paujel pirakle anoba sahi haurakpaga mari lenana yumthong khudingda pangthokliba kumai asina lakpada aikhoi khudingmakna lamdam asida hena ingsikpa chawkhatpa purakpaga loinana yumthong khudingmakta yaifaba amasung nungaiba oirasano haina paujelakle Ngasi sajibu chairauba nimit asida Imphal-gi hangang da leiba ibudau marjing khubamda tongan ba mafam kaya dagi lai khurumba lakba miyamna signa chaina bangamdana tinkhre thongni jaba lakliba miyam asibu ibudau amasung event dauna thaujan bibo oirasanu haina Chief Minister Nongthaman Birenna mahaki Facebook post amada hairi Apa mau goni dong nak pergi ke Malaysia tu? Moirang da lairiba heritage kaya ngasidi malemgi miyamna nongmagi masak khangba hengalakle adubo lairik oina ningthina phongduna mahiroi singda tamba phanghandabasi yamna laibak thibani haina Moirang kendra ge MLA TS Santina phongdokre masi lairik oina tamhanba pami phongdokhi ngasi Moirang kanglada aine ge kayekpa macho ohumgi firal pahen kibege humudra mapalak suba komonga mari lenana Subhasandra Bose ki mitamda laikatpa amade firal jingkhatpagi thoramda phongdokhibani kita mati ba Facebook su la na na sathal le sai de ni aina claim to je ni si maduni aina ngasi ke tel
ꯑꯁꯤꯒꯨꯝꯂꯕ ꯍꯨꯝꯗ꯭ꯔꯥꯃꯥꯄꯟ ꯁꯨꯕ ꯑꯩꯈꯣꯏꯒꯤ ꯐꯦꯔꯥꯟ ꯆꯤꯡꯈꯠꯈꯤꯕꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯅ ꯑꯇꯩ ꯄꯨꯝꯅꯃꯛꯄꯨ ꯊꯝꯖꯔꯝꯃꯒ ꯇꯦꯜꯂꯕ ꯃꯇꯦꯛ ꯈꯔꯁꯦ ꯑꯩꯅ ꯅꯩꯅꯅꯤꯡꯉꯛꯇꯅ ꯅꯩꯅꯖꯔꯤꯕꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯅ ꯃꯅꯤꯄꯨꯔꯅ ꯅꯦꯇꯥꯖꯤꯅ ꯑꯥꯏꯑꯦꯟꯑꯦꯅ ꯄꯤꯈꯤꯕ ꯏꯊꯤꯟꯅ ꯚꯥꯔꯠꯅ ꯏꯪ ꯁꯣꯛ 1948ꯀꯤ ꯑꯥꯒꯁꯀꯤ ꯇꯥꯡ 19ꯗ ꯅꯤꯡꯇꯝꯕ ꯐꯪꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯕꯤꯗ꯭ꯔꯤ ꯑꯩ ꯄꯣꯏꯟꯁꯦ Department of Art and Culture INA Advisory Committee amadi Assam Rifles ka kunna khusamnaduna pangthokpa thoram aduda hanagi Major General Retired Rajiv K Gupta Art and Culture ki Director amadi Army gi retired tawraba makok thongba official kaya saru yakhibaga loinana nat ki oiba jagoi isai kaya su utkhi Manipur University ke court hall da nimit humni subne tharakiba international seminar lesson kre seminar se Indian tricolor at Moirang by INA and apostle of courage and valor of the Indian independence movement haiba theme da pangthokibani Department of Ancient History and Archaeology Manipur University Indira Gandhi National Tribal University Regional Campus Manipur amadi IIT Guwahati na Akhil Bharatiya Itihas Sankalan Yosna New Delhi Bharatiya Itihas Sankalan Samiti Manipur NG College Imphal Indian Association of Thailand Netaji Welfare Foundation Malaysia Malaysian Bengali Association United Indian Army Families and Activists Association ga punna sinduna international seminar asi pangthokibani seminar se loisinbagi tharamda External Affairs ki State Minister Dr. R.K. Ranjan na chief guest oina saru yakhi MU ki Vice Chancellor Professor N. Lokendra Singh na President amadi Akhil Bharatiya Itihas Sankalan Yosna New Delhi ke National General Secretary Hemanta Ding Majumdar na guest of honor oina saru yakhi Chief guest ki warol piraduna Dr. R.K. Ranjan haikibada ngasi April 13 asina Bharat ki itihas da puwari gi laimai da yektuna thamle haibada haiman ba thokloi India ki freedom fighters singi manungda Netaji Subhash Chandra Bose su yamna singthaningai oiba misak amani mahakna toramba thabak thoram singda yumpham oiba documentation tawduna thamba asina hogalak liba mirol da kaungamdaba ama oigani loinana Laibakpo nungsijabagi sarukso amani mahakna hairamba statement Give me blood I shall give you freedom wafamasina thauna kaya pikhi Dr. R.K. Ranjan makataraduna seminar se makhatana sinduna miyamda paksana khanganduna marebak majatibo nungsibagi wakalol henna selhanba mathau tai phongdokhi Armed origin and native oriented indigenous feelings bears all with this the Indian freedom movement was strengthened demand, but it should be seized by struggles and fight with that. And that's why he called all the Indian citizens, give me blood and he will give the sovereignty of the country. And that we have to be recalled. And this is the most strong, vibrant spirit of Indian right from the beginning of the Netaji's movement till further downward to the coming generation also. Ngasi ayuk pung 8 lom tabada Bisnupur Forest Division na akaknaba pao ama phangbadagi division asina koliba isoke jawa lamjaudage kharsa hatpa nupa ama kharsa hatpada siznaba single barrel ama kapayariba maru ahum amade paisa oina lupa lising aniga konana faraba miyo edungasi Bisnupur Forest Division gi office ta puthokladuna division asige divisional forest officer Dr. Rebecca Soibam Chanuna paumising da hai loktak pat manung dalaiba sa hatpani chingnaba miyo khara sa asina saktari ba mafamda khutlai ge konana sangkhre haiba kaknaba pau ma phangbadage Bisnupur Police ki additional SP Elo Satyam Takhelambam Tawbul dalaiba BDF amadi Imphal West ki additional SP Law and Order Bisurjit Moirang Mayumda pau adu pikhi pau asigi matung ina mayang Imphal Tawbul amadi Yanggoi Karonglomdagi khulai paiba police singna kwesilaba matungda sahat pamioi ni singnaba Moirang Mayum Nasir Khan sahi 38 apok patomba Laifam Wangoi Police Station ge manung sanna leba paubitek mayai lekai asi phakhi faraba Nasir Khan dige single barrel number MA 39083
014 kapa yariba single barrel gi maru ahum amadi sel oina lupa lising ani edu phangba ngamkibani rebika na makata na hai Wildlife Protection Act 1972 gi schedule gi manung sana laiba loktak pata saktariba sa sing phaba amasung hatpa thingna ba patrolling oina chatli adubu kanagumana lona sa hatlaga chab amadi hatlaga yon thoktuna sendal lambi oina chatharakpagi pau tabadagi Divisional Forest Office Bisnupur gi staff singna mikup na hom singna leiri ngasi sadan manupa ama phaba ngamliba asi praja miyamna Forest Department ta support tawbadagi ni haina su phongdokhi farba nupa asi gi mathakta Wildlife Protection Act ki matung ina matik saba sairak phangalagani maram asina lamdam asida leiriba praja singna loktak pata leiriba sangai kharsa lamok amadi mapaldagi chaktaba lakliba usek sing kanduna biodiversity ngakna thambada choba thodang lominasi hairaduna aina yadaba sa hatpasing amata lemna tharoi hainasu Dr. Rebecca Soibam Chanuna makhata na phongdokhi खरसा से मागी हैबिटेट से amna pixelak pa string tok salak pa mafam asida nga gi farm mayam amale salak pasiga maram oiraga kharsa leiriba sing sida big challenge amle rakpagum sumaina to bogi khoina amakha thingna jai koi hok deer kai common name da ko sigi gi kharsa se locally khoina kauriba kharsa se masi wildlife protection eki makha da schedule 1 animal magi protection je highest kanoni exigi khada leiriba se manipur da phangba thibi gi mafam atai da phangda ba haina riba sangai siga magi conservation status se chamana ba sa mani adu sigumba sa sing se maita leitana phaduna sa thokpa hantok thokpa sigumba se akhoi laibak thibani sigumba se aina yade habado raja miyam da su akhoi message matham janingi aduga sumaina tawba se matung da su we will have no mercy for them khoi di akhoi na hek phaba sumaina tawba matham da ekki chap saba du chathagani Manipur ngasi haukiba pung kunmarida mioi amata COVID positive oiba thengna khidre COVID-19 command control room dagi phangba pawgi matung ina sample punna tara taruk test tawki hairi mioi ama laina asidagi fagalaktuna discharge tawki haujik state asida COVID ki active case tara laire Haukiba pung kunmari asida India da nauna mioi lising tara mathoi sa masupna mapan COVID positive oiba thengna khi leina asina maram oiraga mioi kun mapan laikhide phagalakpagi changchada marfudrani pal dasmik taret amada hanthara khre apunba confirm case kotimari lakh nifu taret lising marfudra taret sani humpu mapan yau khre active case masingna lising nifu mapan chatrukuni thoida hen galak lei leina asina maram oiraga laikhidaba apun mimi gi masingna lakh manga lising kunthra mathoi supna humpu mari sure leina asida ginaba faduna discharge tawkiba apun memigi masingna koti mari lakni funi thoi lising tara taruk samanga marfu humdo yaure leina asidagi ngakthokna ba vaccine kapthokiba apun memigi masingna koti sani kun lak humputaru lising kun manga hele malemgi oina covid laisna khwaidagi hena sokhalaba laibak singi manungda USA na ahanba India na ani suba amadi France na ahum suba da lairi awang nongpok state singi oina su Assam na ahanba Mizoram na ani suba amadi Manipur na ahum suba da mak lairi Nongda lai kumsing thapalon haini mingthon ba lairiki volume amadegi humpu phawba phongmagi thoram amangasi Imphal ge Palace compound lai ba cherap loisangda haunabi metung ina pangthokre thoram aduda angom ningthau Rosoras Maniras Kumar Dalpayan amadi Singangbam Andalal angom chasu saruk yakhi haina tanyai loisange tanyai hanjaba Wairanbir maiteina thokpa serol amana hairi Football Lovers Association Manipur Miyamna Flam Haidaga Kangnariba Football Club asigi sanaroi amadi thawpuroi oiramba Gaidimlung Kamson Kakhulong da laibana haukiba tang taramathoida ikhang khanghaudana laikhidabada Flam ge members singna minute ani tumina leiduna awapa phungtokpaga loinana mahakki atmana mapumagi lekolda ingna sikna leiruna ba thawni khre haina serola mana khangalakli Hausik paugi marak thana ten ma break amatang logzari Ana layengi office ki thabak amadi koi bachatpada India gi konung New Delhi da laifam leitabagi awaba koklagani Delhi airport kayam naknana lairiba Mahipalpur da Manipur miyam gi damakta laizare Hotel Ambrosia laifam gi oina lupa lising amadagi hauraga pung kunmari pickup amadi drop ki taxi service laigani restaurant service ka loinana tongan ba khudong chaba kaya phangbigani Vishal Mega Mart
Ambience Mall, DLF Mall amadi irap laptana nungairaba mafam kaya yobada khudong charaba mafam amani. Ngasi ma contact tawbirau Hotel Ambrosia A217 Road number 6 Mahipalpur. Phone number 9643504772. Electric laktaba na maram oduna asabi ising panglar hybrid ng sa tiningai leitraba. Thompson Solar Water Heater. Contact number 9862669522. Aikhuigi address Hairanggoidong Nithamja Karong, Impal West. Break itong taram noksari makataba pauda. Prime Minister Narendra Modi na ngasi Assam da chakot thaurangi project kaya sangabaga loinena project kaya urek bayung tamkhre loinena Assam gi Guwahati da dancer lising taramathoi henbana saruk yaduna pangthokpa mega bihu celebration da su Prime Minister na saruk yakhi hairi pau asigi matung ina ngasi nongmage Assam khongchata lakhiba Prime Minister Modi na Guwahati ge sangsari dalai nauna saba AIMS hakthengna sangaduna baswel oina Assam ge Nalwari Kokrajhar amadi Nagaon district ta nauna saba medical college ahum amasu miyam da khusinaram ki masige loinena IIT Guwahati da nauna sagadaba Assam Advanced Healthcare Innovation Institute ki damak baswel gi khuthang da urep yung tambaga loinena singthaningai oiba mawong da Ayushman Bharat PM Jana Arogya Card chu launch tawki Tungda Srimanta Sankar Deva Kala Khetra Dalaiba Guwahati High Court ke Platinum Jubilee Celebration ge Thauram da su Modi na saruk yakhi. Texas da imung amana lanai oina chalaiba South Fork Dairy Farm da khangaudana mai jaglakpadagi farm adu da loiba san lising tarani palom maina saktuna sikre hairi haribe dairy farm asi Texas da khwaidagi yamna sangom puthokpa farm singi marakta amani hairi. Haukiba laibak pokpa numita thokiba laibak thiba thakdok adu mataw karamna thokibano haiba haujik maki oina khangma ngamdri adum oina mak mari lenaba authority na hiramadugi matangda thijinba haukhre loinana thokdok adugi matangda dairy farm aduba chalairiba imung manungi miyoi singi mai kaidagi wafam amata phongdorakpadi leitri hairi fire fighter ge kangbuna mai maraktagi miyoi ama kanma ngamki miyamgi yaifanaba yenglaga hairiba mafam asi yawba lambi khudingmak authority na thingjen khre hairi. India da mayai oirapna yangba Vande Bharat Express train kaya chenba haukraba matung atenba distance ta chengadaba Vande Metro train chenba hauragani sahi asigi December fawbada India na sajaba anoba world class Vande Metro train chenba hauragani haina Union Railways Minister Ashwini Vaishnava na phongdokhrei Minister na phongdokibagi matung ina hariba train makhalasi India ge kilometer samagi manung dalaiba city sing hana cover tawgani panmayabadi sahi asigi February thada Prime Minister Narendra Modi na India gi oiba Vande Metro train sananaba Railways Ministry da khanghan khibani loina namasi sahi asigi manungda thabak oina pangthoknabasu khanghan khibani. Hauzik sanabagi paw mo pizari. Ngasigi sanabagi pawda Indira Memorial Club Thobal Lesangthemna Sinduna Jahi Kudingi Chairauba Nimita Pangthoktuna Lakpa Chairauba Sports Meet ngasisu club asigi lampakta pangthokhrei club asini sinduna pangthokpa taramari suba Chairauba Sports Meet 2023 ki thoram aduda Khangabo Kendra ki hanagi MLA Olandhoni Lesangthem Gram Panchayat ki Pradhan RK Krishna Chandra Social Worker Thaudam Opendra Manipur Pradesh Youth Congress Committee ki Working President Lesangthem Santa Amadi Yangkhom Ongbi Indira Devi ex Upar Pradhan na mathang sitna thoramgi athoiba mithung thoram mapu amasung akhannaba mithung oina saruk yakhi Ngasigi Chairauba Sports Meet aduda tongan ba maugi pana tarana thauri chingnabagi athoi ehen tanaki makok mathang takhrabasingda athoiba mitung lena mana mathumsu yanthoki ngasigi thoramga mari lenana wangangbada ex MLA O Landhoni na hai matam amada yaksang kumhaiga mari lenana thauri Thatpa Sel Munba Amadi Aber Tainabana Singba Taunaramba Adu Hojikti Lekai Lekai ki club singna sinduna Yaksang Sports na mahut sille Masi yamna phaba khongthangni Masina angang singbu sports ki lamda Businabagi achawba lambi amasu oire mahangna makhatana Chairauba nimitasu nupi singi oiba thauri singnabagi sports ama sinbiba asisu yamna pukning thogatningai ni haiki ngasigi thoram adugi sarugama oina Indira Memorial Club na lamdam adumgi oina
Thoidok hendokna mithoi mihenba mioi ahumda kodol potpiduna ikai khumnabozu utki loinana Manipur Pradesh Youth Congress ki working president Lesangthem Santanasu ahal oirabi nupi chamada jairabagi kodol potpiduna ikai khumnaba utki Hojing asigi oiba inga sagi pao mu pizari Manipur ngasi khwaidagi sakhiba chang degree Celsius kuntrani thoi aduga khwaidagi ingbagi changna degree Celsius taramari dasmik ahum oiki nungsita yawba ising manilgi chang ayukta chada yankhai mapal amadi nungthindana chada taramari oiki loisilakpada maru oiba pao amok Anawa chahi lakpagi kumhai sajibugi chairauba dharmagi chatnabi amadi harau tayamaga loinana ngasi Manipur da pangthoknakhre Haingang da laiba ibadau marjin khubamda tongan ba mafum kayatagi lai khurumba lakpa miyamna signa chaina bangamdana tinkhre Moirangi heritage kaya lairik oina ningthina phongduna mahiroi singda tambiba pami haina Moirang Kendra gi MLA TS Santina phongdokhrei Manipur University ki court hall da numit humni chupna chatharakhiba international seminar loisinkrei Isoki Jawa Lamjaudagi Kharsa Hat Panupa Ama single barrel ama kapayari bamaru ohumga konana fagat khrei Ngasigi oinadi IS News na pijaba Manipuri pau matang asidaloi sinjari mityeng tabiri bapumna makpu amukha na khurumjari